Taru-Khongnang Youth Organization TKYO Thoubal Kshetrileikai Saphongkhiba Chahi Mapung Pharakpaga loinana ahanba houdok Ningshing Thouram ngasi Taru-Khongnang Community Hall da Pangthokkhre. Organization asigi President Puyam Robindro na Sushi Nomshi Maannaba Khunaida Eshana Eshabu lengak sasi haiba pandamda Saphongkhiba Organization asigi firal chingkhatuna ngasigi Ningshing Thouram adu houdokkhi.Thouram aduda organization asigi President Puyam Robindro, Retd JCO Maibam Natum, Social Worker Irom Yaiskul, Retd Army Asem Iboton amadi Taru-Khongnang Women Committee gi Vice President Thangjam Sanatombi na Presidium Member sing oina saruk yakhi.TKYO gi Advisor Puyam Ranjit na Thouram adugi nungi warol pibada haikhibada ipa ipu singna tungi mirol gi damaktani haiduna igi ikhengtana ngak sen biramba iramdam lairepak asida ngasi mak thokliba tangdu leitadaba amaga nungsi chanadaba kaya amadi iramdam lairepak asibu thugainaba hotnarakliba khudingmak ngasi gi mirol na thengnasi amadi tungi mirol gi damakta ngak senba mathau tai problem ama leirabadi madubu mayoknaduna waroishin oigadaba lambi ama soidana leigani waroishin asi aikoi kudingmakna thidokpa amadi khangdokminaba mathau tai maram asina Sushi Nomshi Maannaba Khunaida Eshana Eshabu lengak sasi haiba pandamda Saphongkhiba naha humdraga manga leiraba TKYO gi thomi singna lairepak iramdam asida thokliba tangdu leitadaba fibam asigi waroishin oigadaba lambi aduda chatminnasi haina Advisor Puyam Ranjit na nahasingda appeal toukhi.Thouram adugi sarukama oina TKYO gi chatnakanglon Constitution yauba booklet amasu phongkhi. Sushi Nomshi Maannaba Khunai Eshana Eshabu lengak asi masigi wakalon sida mana piriba Taru-Khongnang piriba wakalon mana lepiba organization takyon lepiba period asida ngasigi horatiba malemi kunja sida aiku randam kirepak tairepak asida Tholam diba thundok pathok kaya sina Tkyo gi atoba thudang ama lei haibisa ngasigi moto sina chutak lamni ngasigi malem se thundiba ikoi ngasigi tangdu leitra traba khunai ama haibdi malem prithvi da yengu matamda government yengu matamda thundiba lan haiba amaga nungsinga do amaga karam chauba amaga peace cyber le traba khunai asida iramdam khunai asida ju ngasi mak purat I haigadra marak se thundiba lan asina ikut tangdu leitra traba hingga kota Pangthokkhre khunai amagi samon lawriba adugo mandai pak khunai amagi asing mandai pak khunai asigi tasenga aikoina khanggadabadi problem amal leiraba natraga karigma thobuk amal leitadi problem amal leitadi solution amal leibangdi karimogi root amasu cause amasu magi conclusion leiba problem loida eigidamne masi khunai sida karigi damangda masigi wahau se thulati bino kari problem se legi bino kari toraka ikut phagata ge habse adu ngasigi khunai sida tholiba problem se kari no kari torak phagata ge haba adu wangulon amasu magi wakhalon ase tasena aikoi thigokwa amasu neinaba yamna mathok tai